gi wakalon mayam gi apam baduda ekhoi channa bhona bani adu ekhoi compromise to way away area khara aduga compromise to way away area khara leipak amma lingna bhona bada sustain to na bhona bada sasan du leina bhona bada state to gi oneness to ngang na bhona bada ekhoi khara dilai compromise to way aba compromise to way aba compromise to way aba area ekhoi masen gi oi pot say samna hair kanda ekhoi tampak leiri bai khoi se aina hajabado alamani pai pusuna kaubruna lutoni loktakna thawaini hamin yam mari leina bai dar singda u leitra kanda khoi tampaki da leiri se khoi kamai hingda gyo singju sini tampakju sini hojik in the name of poppy plantation widely massive destruction of the forest massive hai khana bada hai moi government u the brain ahin chupasu thangna sangna gadi leiru da mina leiri bai khoi gi resource na forest mi lising ani manga tara hapadi ngam da bina khulai birga nga ko ngam da bina a top of the kobru du da kobru gu masing lon kaya no madai da koi forest guard nga aga di tham ngam da bina nungdang amadu thugairam badu koi ubungam de interior part sing changa kan loina kamning bane yang bio tv koina keno tawri da kapai do drone tawru ga survey taw kan da manipur gi karamba singi area maximum upambi inda lekte amda lekte hoji nong tara pa kan leibak loina leibak tu survival sikarino ekhogi ising yaungna mi hingnu ngambra adugi mathakta mo poppy thai mamang da number 4 se mapa ne pusala me khujikti ekhoi mamang da ekhoi thugai drug factory kai manipur da laikal sum yeng leigadra moi to buni ekhoi yaugdi moi to buni moi na to buduna mar mor kan ekhoi de sok laiba impact mayam sidi ekhoi gi mirol da ekhoi gi sai su sing da ekhoi gi kano sing sok laiba sidi aduna ekhoi kitang seriously sakadaba issues kara aduga kitang relax to we aba issues kara ko identify to mathuk dai aduna ko lakadori ba singa ngasi dagi hore ngarang dai hore ko IT mari manga ai Facebook to soi thaga sigi bani ekhoi collection khana ragani number 1 ekhoi yam corruption free oi state mo hen do corruption free oi corruption free si mantri da MLA da ngata ngang da gi ngai gano thaba am sangbu matam da paisa pina na thiba kangbu su ngang se be thaba kam interview ma tawno hona ba khangna chana ba thiba kangbu so koi ngang se mantri MLA da pi da gi thiba du su ngang se kubang nam ta kubero ani khumina mata aduga any time adugi corruption ni mata da ko information la paganda ko in ganda ko khudak da fabini pau bibio number 1 corruption free oi state ma sema kanda afaba society afaba state sema ngani lingba ngani number 2 ko drugs ka poppy any illegal drugs sima ko compromise do anything masida anybody wasn't hujik sho ko na lokol liba tawri ba mayam se ubirang gani yes I want to appeal to concerns aina concerners se concern sing da hekta lai na thadok bi gano sugumba mi sing drug chenaba adagi poppy da chenaba thabda chenaba khumba mayam se koina ekhoi gi leiribe NDPS state ki naab ki ek na sanar ta ne NDPS ek palaka da PIT palaka fark ne PIT ju amu one number WhatsApp pataro kanda ai gi migi taro kana thabok na bonar ko yaw ko handa ki just 8 months da
1,226 crore gine ko na faris mi chatrek ki mathak ni faris adu menung da case samri ga gi mathak ni case lo khali se jail da hujik lai se mi chama ga taret ki me lai corporation changi judiciary dagi legislature dagi executive dagi praja dagi ai sa ahu da jab as moi to ni ne khoi sokte yaroi laina amala ko da ai rokta di fani na last kanga sange khoi state rokta di fani da khoi district rokta di fani da khoi laika rokta di fani da khoi yum rokta di fani da ai rokta di fani da ido madugi concept ko tha do ka hana kainom tholok ka do man bagi inil phanga bane khoi loina inil loi phanga bane uje lai rabane ji ture nei sing lai rabane yum da di to di pi hai yum da to di pi se ka de pi khoi ture da ki pi ba ture da sing lai de kai de pi ni ture da di kai de lai dor ba sing da u lai ga sing lai ga da budi u di lai traga example adu naina adu bu yam ngai ba mana how ki ba 2017 dagi torpa 18 dagi torpa 17 dagi kai sarkar semjare 18 dagi torpa war on drugs ki impact se kya mo effective hoge bo hujik hana 7600 some acres poppy tharame jingi area sing hujik only 1100 reduce out 7,600 ki maya da tharam ba acre tharam ba do handa ki survey da 1,100 da ko reduce out machine ta ko di singi jelina usingsu yam sathina moi gi mindset se sarkar na hujik atopa poppy na ta ba to alternative plan loi thare hujik ekoi government na se moi da ko alternative pd